Magi thawai adu magi hakchangi yet oida ko cheli maram asino magi thawai adu saun khokpugumno natraga hakchang da tingkhang panbo parai lengsillaga chingthokpadu waba adugumno wahallaga magi thawai lokthok I amasung mikup ama fawbo magi makhut thamdabido atopa farista sing lawrago borade yomsingani nungsirabe chilinaw sing ngasi ekhoina punna khangminnaga dorpasi Siraba Matangda kari oirugani haibani Athoiba Nabi S.A.W.gi pautak singdagi fongna khangle madude asiba mibu afong bado ekhoina thawai yaudrba asiboina khalli tawigum sung asengbadi makhoi hingli adubu makhoigi punsiga ekhoigi punsiga khetnai Huzur S.A.W. na haibirame Asiba migi saru thudekbadi ahingba migi saru thudekbagumbani haibadi ahingba migi saru thudekbada awaba oiba adugumna asiba migi su oi nongma huzur S.A.W. na Hazrat Amr bin Hazm radiyallahu anhu na kabar amada ngaraga famba uraga haibirame kabar wala abu awaba piganu miyoiba Siraba Matangda alam dunyadagi barzakhta yawki Mahakbu kabarda thamdrabasu natraga mai thadoktrabasu Allah gi Rasool S.A.W. na haibirame asiba hakchang kangthol kaina chingbada thamlaba matungda kabarstanda punaba miyamna mabu thangalle maduda asiba du afaba mi oirabadi mahakna hai aibu thuna pubiro aduga fattaba mi oiragana imung manungi mi singda hai aidi mangledana aibu kadaidano puri basi makhata birake khonjela simiyoy bigi atopa posa khuding mangna tai kariguma khonjela simiyoy bana taram labadi sukso isoidana gyan mangani miyoy ba khuding mangna Siraba Matungdagi kayamat oidriba fawba leiriba mafam aduba barzakh kawi barzakh ki artha parda amasung fikhal ge lagi Hairiba matam asi dunya amasung akhirat anigi marakta fikhal amalai maram asino masiba barzakh kaubani miyoy bana makhoigi asiba singba dafan tawi maram asino hadis singda barzakh ki nungai banatraga awabagi matangda kabargi wahi sijinnai tawbatabu asiba mai thadokhraba natraga isingda thadakrabade mahak barzakh ta hingduna leite haibadi natte Azab amasung sawabti thawai mari lein wafamne Kauroi de wafam amana Allah Ta'ala ut natraga uful on khrba hakchang adubu amuk hingat hallaga azab natraga sawab piba ngamba mapuni Hadis sarif talaqi mi ama guna yamna tawramme mahakna siramdai matamda mahaki macha singdu wasiyat tawi ai hak siba mai thadoku Aduga ai ut ado tangkhai amana kangfal da chai thoku aduga tangkhai amana samudra da lang thakho wasid asigaloina na hairaki karigumba Allah Ta'ala na adugi matungda su aibu hingat hanba ngamlabadi prithibi pumbada kanada su pidaba yamna kanba azab aingonda pigane mahak sire masasing mapagi wasid ki matungina tawkhre adugi matungda Allah Ta'ala na samudra da hukum tawi Miyoy adugi haksangi utsing adu punsillu samudrana magi manungda leiba utsing paisille asumna kangfalda su hukum tawi mana sumi adugi haksangi utsing punsille utpumba paisallaga Allah Ta'ala na mabu hingat halle aduga haibirake nangna karigi asumna tawna wasit tawribano mahakna hai he parvardigar Nahak bukiba maramdagi tawkhibani amasung nahakna hena khangliba aduni maduda Allah Ta'ala na mahak bu kok thok pikhe hadis sarif sing asidagi khangle momin sing barzakhta amaga unai amasung alame dunya asidagi satkhiba sing da hangi fulana gi kari halat no amasung fulana aduna karam tawri Hazrat Said bin Zubair rahmatullahi alayhi na hai Kanagumba masiba matamda barzakh ki mi singna kanagumba magi masa singna dunya da lang faida halak badaw oxin ba adugumna oxille Hazrat Sabit Bunani rahmatullahi alayhi na hai kanagumba masira badi mangon dagi hana sikraba mari mata marup mapang singna
mahakpu koi silli amasung makhoi masal punna dunyada kanagumba am lakpadu lakliba mi aduga unabada harawziba adudagi hen harawi Hazrat Qais bin Qabisa radhiyallahu anhu hai Allah Rasul sallallahu alaihi wasallam na haibirame kanagumba mu'min nataba mi amasirabadi mahakpu asiba singwari sanabagi ayaba pide kanagumba amana hangali ho Allah Rasul sallallahu alaihi wasallam asiba suwari sanabra takpiraki hoi amasung amagasu unai Hazrat Aisha radhiyallahu anha hai Huzur sallallahu alaihi wasallam na haibirame kanagumna mahaki musalman bhaige kabar gi manakta leptun ziyarat tawrabadi kabar wala adno mahaki salam gi paukhum pi Hazrat Bisar radhiyallahu anha hai Huzur sallallahu alaihi wasallam da ain hangali ho Allah Rasul sallallahu alaihi wasallam asiba masel amaga khangna bra Huzur sallallahu alaihi wasallam na takbirame nangbu afabu ohen bisano afaba thawai sing jannat asang bu chek singi masai gonda tongduna lay hawjukti na sana bhap taro ucheng masel karigumba amaga khangnarabadi thawai masel su amaga khangnaroidra Hazrat Abu Said Khudri radhiyallahu anhu hai Allah Rasul sallallahu alaihi wasallam na haibirame kanagumna Quran Sharif son bahawraga mapung fana son baloidringai da sirabadi mahakpu kabar da farista amna Quran Sharif tambigani asumna mahangna Allah ga unabu matamda Quran pak mapumge hafiz oigani masagi punsibu afawa amal singda kharas tawriba sirba matungi punsi da thazaba thamliba dunya gi apaamba thamdaba misak adudi siban mafam asidgi hena paame aduga dunya gi punsibu fattaba thabak tawraga leliba miyoising adudi siba buki Sulaiman bil Abdul Malik na Abu Hazm rahmatullah alayhi da hangi aina sibdagi kiriba sikari kino mahagna paukhum piraki kiribagi maramdi nangna dunya bu hinghalli aduga akhirat bu barbat tawi maram asne hinghalli ba mafam dagi kari sulaitaba mafam dudaw chatpa pamdabani Sulaiman hai taseng namak adom na hairiba adu chumme kanagumna kabargi punsibu thazariba afaba amalgi mahutta nungaibu fangani thazariba amasung dunyagi marup mapang marimata thadoklamlaga barzakhta marimata khangna chanaba sing unaruragani khangliba mi aduna sibabu karigidama kirugani Huzur sallallahu alaihi wasallam na habirame miyo ibana punsibu nungsina khalli tawigumsung sibana mahakkidamakta hena fai Momin oiraba amasung magi afava amal layrabadi hadis karadlagi Nabi Karim sallallahu alaihi wasallam na mautpu momin gi khudolni haina takpirame aduga makhata na habirame miyo ibana sibabu pamde tawbatabu maut na fitna singdagi hen fai thuna siriba makai thuna dunya gi fattaba singdagi hinglabani Hazrat Anas radhiyallahu anhu hai Allah Rasul sallallahu alaihi wasallam na haibirame miyo ibana dunya thadok pagi pramandi angang na mamagi pukki achinba amasung amammadagi thoglak lagal dunya gi ahang ba nungai bad lakpa gumbani samna hairbada momin gi damakto maut yamna faba potni tawbatabu afaba amal tawba amadi magi amasung Allah gi marakta afaba mari thamba darkar oi afava amal tawraga punsi leli bisingnadi siraba matungi punsi bu hena maru oina lawi Hazrat Abu Huraira radhiyallahu anhu nongma kanagum amada hangi kadaida chatlibano mahagna khumlagi bazar da chatlibani takpiraki yarabadi aigidamak maut lawbirako haibadi ai dunya asida laiba pamde karigum mamal pirga oirabasu maut pu laiba yarabadi laigani Hazrat Khalid bin Ma'dan radhiyallahu anhu hai karigumba kanagumna asumna hai fulana pot adu khwaidagi hana sokmi adu khudakta sigani matamduda aingondagi hana kana amata madu sokpo oithokte karigumba aingondagi hena kanna chelaga hana thungkiba aduna tongan wafamne barzakh ki halat Hazrat Bara bin Azib radhiyallahu anhu hai
ꯑꯩꯈꯣꯏ ꯅꯣꯡꯃ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯂꯣꯏꯅꯅ ꯑꯟꯁꯥꯔꯤ ꯑꯃꯒꯤ ꯖनाꯖꯥꯗ ꯀꯕꯔꯁꯇꯥꯟ ꯆꯠꯂꯝꯃꯤ ꯀꯕꯔ ꯌꯧꯕ ꯃꯇꯝꯗꯗꯤ ꯀꯕꯔꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍि ꯋꯁꯜꯂꯝꯅ ꯐꯝꯊꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯁꯨ ꯀꯣꯛꯇ ꯎꯆꯦꯛ ꯇꯣꯡꯕꯒꯨꯝ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯐꯝꯂꯩ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍि ꯋꯁꯜꯂꯝꯒꯤ ꯈꯨꯠꯅ ꯆꯩ ꯑꯃ ꯄꯥꯏ ꯃꯗꯨꯅ ꯂꯩꯕꯥꯛꯇ ꯈꯣꯠꯂꯤ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯅ ꯇꯧꯕꯒꯨꯝ ꯍꯨꯖꯨꯔ ꯁꯜꯂल्लाहु अलैहि वसल्लमना कोक थांगलगा हाइबिरकी कबरगी आजाबतगी कनबीनबा नीजौ वाफम असी अनिरक अहुमलक हाइबिरमे अदुगा मखा ताना ताबिरकी थांगई सेंगना मोमिन बंदाना दुनियादगी चटलगा आखिरत की माइकई पांगलबदी महाकी माइकई द आसमानदगी फरिश्ता सिंग लाकी मखोय अदुगी अंगौबा फजबा माइथोंग नुमितकुमना ngaली मखोयगा लोइनना जन्नत की कफन अमसुंग जन्नत की नुंगसीबा मनम सुपुरक फरिश्ता सिंग असि महाकी मिटयेंगना उबा फंगबा फावबा फम्मी अदुगा मतुंगदा थवाई लौबा फरिश्ता लाकी अमसुंग मागी लुखुमदा फम्मी अदुगा हाय हे असेंगबा थवाई अल्लाहगी कोकपीबा अमसुंग याबीबगी माइकैदा लाकलो अदुगी मतुंगदा मागी थवाई अदु इसिंग पुंदगी इसिंग चेन थरकपगुम यामना लाइना थोकलक्कनी मदुबा फरिश्ता अदुना लौसिनगनी मागी मखुन हेक लौबगा अतोपा फरिश्ता सिंग मागा लाकमिन्नबा अदुना थवाई अदुबु लौरगा जन्नत के कफन अमसुंग मनम नुंगसीबदा योमसिल्लगा आसमानगी माइकैदा पुखले फरिश्ता सिंगी जमात अदुना समदुना चटपा मतमदा आसमानगी थोंग सिंगदा लैबा फरिश्ता सिंगना हंगी मसी कनागी असेंग थवाइनो मदुद महाकपु दुनियाद कौनरंब ख्वाइदगी फजब मिंग लौरगा पाखुम पीगनी फुलाना अदुगी मचा फुलानानी असुमना तरेत सुब आसमान फावब यौरे आसमान खुदिंग मके अखन्नब फरिश्ता सिंगनो आसमान अमदगी अम फावब थिल्ली अल्लाह ताला ना हाय ऐगी बंदाबु इलियिंद अवांग थाकत लैगिदब सिंगी मरक्त महाकी मिंग इसिल्लो अदुगा अमुक जमीन द पुदुना चटलु मरमदे अइना मियोइबबु जमीन दगी सेमी अमसुंग मदुद मखोइबु अमुक हंजिल हनगनी असुमना महाके थवाई महाके हक्चांग द हंजिन हल्ले अदुगी मतुंग द फरिश्ता अनि महाके मनाक चंगलकी अदुगा फमहल्ली अमसुंग वाहंग तवी नंगी मपु कनानो महांगना पाउखुम पी अइगी मपु अल्लाह ने अमुक हंगे नंगी दिन करीनो अइगी दिन इस्लामनी हाइन खुम्मी मखाताना हंगे नंगी ननाक्त लाखिबा मियोय असि कनानो पाउखुम पी महाग अल्लाह के रसूल सल्लल्लाहु अलैहि वसल्लम ने अमुक हंगे नंगी अमल करीनो महागना खुम्मी अइना अल्लाह की लायक सोली महागोंद ईमान पुरकी अमसुंग महाके हुकुम बु याय मसिगी मतुंगदा लाउथोरकी अइगी बंदाना अचुंबता हायरे महाके दमकत जन्नत की फमुंग थाव जन्नत की फी सेरहलु अमसुंग महाके दमकत जन्नत की थोंग हांगदोको असुमना जन्नत की थोंग हांगदोकी मदुदगी जन्नत की नुंगसित अमसुंग नुंगसीबा मनम लाकी महाकी कबर महाकी ममिन उरिबा फावबा पाक चाव हल्ली अदुगी मतुंगदा मसक यामना फजबा फी सेटप ख्वाइदगी नुंगसीबा मनम नंबा मियोय अम लाकलगा हाय हरावबो अपाम पोचिंग फंगबगी हराव पाउजिल तारो नुमित असि नहागोंद वादा तौखिबा नुमित अदुनी मोमिन अदुन हंगी नहागन कनानो नहाकी माइथोंग असि तसेंगना हराव पाउजिल पुबा मीगी माइथोंगनी हाइबगी मतिक चाबनी अफब पाउ पुरकपा महागन खुम्मे ऐ नहाकी अफब आमलनी मसिग मतुंग द मोमिन अदुन हाय हो मपु कयामत ओहनबिरो हो मपु कयामत ओहनबिरो ऐगी मरी मता सिंग अमसुंग ऐना तौजखिबा अफब अमलगी बदलागा ऊननब हाइबदी जन्नत के हुरसिंग अमसुंग नियामत सिंग फंगननब काफिर न चोप काफिर सिंग न दुनियादगी आखिरत की माइकी पांगबद अमुब फरिश्ता सिंग आसमानदगी मागी मनाकत लागे मखोइग लोइनना बोरा पुरके महाकी मिटयंग न उब फावब लापना फम्मी अदुगी मतुंगदा थवाई लौबा फरिश्ता लाकलगा मागी लुखुमदा फमथै अदुगा हायरकी हे फत्रब थवाई अल्लाह की S.A.W.gi माइकैदा लाकलो फरिश्ता की वा असि ताबदा
magi thawai adu magi hakchangi yet oida koichel cheli maram asina magi thawai adu saun khokpagumna natraga hakchangda tingkhang panba parai lengsillaga chingthokpada waba adugumna wahallaga magi thawai lokthok-i amasung mikup ama fawba magi makhutta thamdabida atopa farista singna lawraga borada yomsingani borada khwaidagi hena namthiba oigani farista singna mahakpa puraga asmangi maikaida chatli farista singna hairaki masi karamba fatkidraba thawaino mahakpa dunyada khwaidagi fattana kaunarama ming lawraga hairakani fulana adugi macha fulana ani Maba pudana chappada asman gi thong hangbide Allah Taala na hai mahaki damak asman gi thong hangloi amasung mahak jannat ta changloi Allah Taala na hai magi maming sizinda iyu madu jamin gi khwaidagi makhadane asumna magi thawai mafamdudagi lang thakigani adugi matungda huzur sallallahu alaihi wasallam na ayat asi tilawat tawbirame madugi arthadi asini Kanagumana Allah loinana sirka taurabadi mahak asmandagi tarabgumbani usek singna magi sadong setlaga chai natraga arapa mafamda nungsitna puraga hundogi adugi matungda magi thawai masagi hakchangda hanjin hangani amasung farista ani laklaga mabu famhallaga hangi nangi mapu kanano mahakna khommi hai ai khangde amuka hangi nangi din karino Aduda sukhumlaki hai ai khangde makhata na muk hangi nangi nanakta lakhiba adu kanano aduda hairaki hai ai khangde wahang paukhumasi loiraba matungda asmandagi lauraki mahak machin thibani magi makhada maigi mapak thau mahakidmak dozakhi thong hangdoko dozakhi asaba nungsir kanna khumjillakani amasung kabarna mabu chapsillakani humdang sarusing yet ko oiga karan changani Magi manakta masak thiba nam thiba fi setpa masada nam thiba manam fawba mi amalakani aduga hairakani awaba paw taro numid asini nangwanda wada tawkhibadu mahagna hanglaki nangbu kanano tasengna nangi saktam masi fattaba paw purakpagi matik chai mana khumlaki aina nangi fattaba amalni Momin singdi kabarda akiba pokloi amasung makhoigi mamangda jannat leigani Hazrat Abu Hurairah radhiyallahu anhu hai Allah gi Rasul sallallahu alaihi wasallam na haibiramme tasengna mak asiba momin adu masagi kabar yaubaga akiba leitana amasung chinglemna famgani adugi matungda mangonda hangani nang dunyada karamba dinda leiramme mahagna paukhompi ai islamda leiramme amuka hangi Nangi wakhalolda nakhoigi nanakta thakiba mi adu kanano paukhumpi mahag Allah gi Rasul Muhammad sallallahu alaihi wasallam ne mahag aikhoigi inakta Allah gi afongba muajiza sing puraga laki aikhoina madu achumbani haini yai makhata na hangi nang Allah bu urabra mahag na khummi dunya da kanagum amatana Allah bu uba oithokte aduga aina kamdawna ugadawriba Adugi matungda mahaki mamangda dozakh ki maikaida thongawa ma hangdoklakani madudigi mahangna dozakh ta maigi mairi amaga chak thekna bu ugani amasung mahangwanda haigani yengo Allah na nahakpu karamba awabadagi no kanbiri basi adugi matungda mahaki mamangda jannat ki thongaw ama hangdoklakani madugi matengdagi jannat ki mangal amasung jannat ki atopa potsing ugani Adugi matungda mahangwanda haigani masigi jannat asin nangi leifamne nangna aron bad thazaraga punsi lelakhi amasung sirakhi amasung thazaba aduga loina na kayaman numitta kabardagi haugatkani makhata na haibiraki haiba indaba mising akiba amasung pakhatpaga loina na masagi kabarda famhangani aduga wahang tawgani nahak dunyada karamba dinda leiramme mahagna khummi ai khangde amuka nabi karim sallallahu alaihi wasallam gi matangda wahang tawi mahak kananu mahagna hai mahaki matangda miyamna hainabadu aisu hairame adugi matungda mahaki mamangda jannat ki mai kaida thongnaw hangdoklaki adugi matengda mahak jannat ki mangala amasung magi manungi atopa potsing uba fangani aduga mahagwanda hai nangna Allah gi haibi indaba maramdagi Allah taala na nahakpu karamba niyamatagi thapna thamlibano
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯣꯖꯈꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯡꯅꯥꯎ ꯑꯃ ꯍꯥꯡꯗꯣꯛꯂꯛꯀꯅꯤ ꯃꯗꯨꯗꯒꯤ ꯗꯣꯖꯈꯤ ꯃꯩꯒꯤ ꯃꯩꯔꯤ ꯑꯃꯒ ꯆꯥꯛꯅꯕ ꯑꯗꯨ ꯎꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯪꯒꯤ ꯂꯩꯐꯝꯅꯤ ꯅꯍꯥꯛꯅ ꯆꯤꯡꯅꯕꯗ ꯄꯨꯟꯁꯤ ꯍꯤꯡꯂꯛꯏ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯍꯥꯂꯠꯇ ꯁꯤꯔꯛꯏ ꯀꯌꯥꯃꯠꯇꯁꯨ ꯆꯤꯡꯅꯕꯒ ꯍꯧꯒꯠꯂꯛꯀꯅꯤ ꯐꯔꯤꯁꯇꯥꯁꯤꯡꯅ ꯃꯣꯃꯤꯟꯗ ꯍꯥꯏ ꯇꯨꯝꯕꯤꯔꯣ हजरत अबू हुरैरा रज़ियल्लाहु अन्हु ने हाय अल्लाह के रसूल सल्लल्लाहु अलैहि वसल्लम ने हायबिरम्मी मयत पु कबर द हेक थम्बग मसक अमूब अमसुंग असंग ममित पान व फरिस्ता अनि महाकि मनाक्त लाकि मखोयदुगी मनुंगदगी अमन मुनकर अमन नकिर कौई मखोय अनि न हंगी नंगी ननाक्त थाखिब मिसक अदुगी मतांगद नहाक करी हायरी करिगुम महाक मोमिन ओइरबदी महाक पाउखुम द हायरकनी महाक अल्लाह की बंदा अमसुंग महाक की रसूल ने अने साखी पीजरी मदुदी अल्लाह की अतोपद इबादत तौबगी मतिक चाब कनामत लेते अमसुंग तसेंगनमक मोहम्मद सल्लल्लाहु अलैहि वसल्लम अल्लाह की बंदा अमसुंग रसूल ने मसी तारग मखोय अनि न हायरकी मदुदी अखोय खंगी नंगना असुमन पाउखुम पिरकनी हायब अदुगी मतुंग महाकी कबर अदु खुनिंग हुमफुतरा अकोइबद पाकथोक हनगनी अदुगा पुंगाल ngal हल्लगा महांगोंद हाय हौजिक्ति नंग पोथाजरो महांगना हाय अईगी इमुंग मनुंगी मीसिंगद अईगी हालत ताकब चटलुगी पाउखुम पिरकनी मफम सिद लाकलब मतुंगद अमुक हन्न चटप नियम नत्ते अदुना नहाक तुमजरो कैनिया नुपीना तुमबगुम मपुरोइब नत्तना कनानासु हौदोकप ngamदबगुम मरमसिनो महाक कबरद पोथारग लैगनी अल्लाह ताला ने महाकबो कयामत नुमित मफम अदुदगी हौगत हनगनी मुनाफिक काफिर सिंग जमीन द नमसिनगनी करिगुंब सिरिब मियोय अदु मुनाफिक नत्रग काफिर ओइरबदी महाकन मुनकर नकिरद पाउखुम पी अइन मियामदगी हायनब ताब अदुखक हाय मसिदगी अहेनब अई खंगदे मखोय अनि न हाय अखोय खंगी नंगन असुमन हायरकनी हायब अदुगी मतुंगद जमीन द हाय नहाक चपसिल्लु जमीन न महाक पु चपसिल्ली मदुगी मरमदगी महाक हुमदांग सरुसिंग यतक ओइगा कारण चनगनी अदुगी मतुंग द महाक कबरगी मनुंग द आजाब त लैगनी कदाई फाव हायबदु कयामत अल्लाह ताला न महाक पु मफम मदुगी हौगत हनगनी हदीस सिंग असिदगी खंगले ईमान वाला सिंग बरजख त शांति लैन तंगदु लैतान लैरुगनी मखोय ज्ञान लौसिंग मांगदन लैगनी मखोय नमाज की वाखल तौगनी फरिस्ता सिंग वहंगी पाउखुम पीबद अकी तुजुंग लैरोय मसागी अफव हालत उरग इमुंग मनुंगी मी सिंग द हराव पाउजल पीनब फरिस्ता सिंग द हायगनी हायबदी अई हौजिक तुमलोय इमुंग मनुंगी मी सिंग द हराव पाउ पीब चटकनी यमन हराउन मसागी अफव फल उरग खुदक त कयामत ओयहनबिनब हायजगनी जन्नत यामन थुने यौनबगिदमक ज्ञान लौसिंग मांगदुन लैरिब मियोयसिंग द अल्लाह ताला के थौजाल ओइसनो सूरा इब्राहिम द हायबिरी ईमान वालाबु अल्लाह न खोंगफम चेत पु वाफम कलिमा तय्यबा असिदगी दुनिया अमसुंग आखिरत खोंगफम चेत न थम्मे हजरत उमर रज़ियल्लाहु अन्हु द अल्लाह के रसूल सल्लल्लाहु अलैहि वसल्लम न हायबिरम्मी हे उमर मतम मदुद नाकी करी हालत ओइगनी मियाम न नंगबु कबर द थमलग लैबाग हापचिलमलग चटनखिगनी अदुगी मतुंग द नंगी ननाक्त परख्या लौबसिंग लाकनी मखोय कन्न खेक लाउगनी मखोयगी ममित लंखटप अदुना औबसिंगी ममित ममहनगनी हजरत उमर रज़ियल्लाहु अन्हु न हंगले हे अल्लाह के रसूल सल्लल्लाहु अलैहि वसल्लम मतम मदुद अईगी ब्रेन न अईगी मतेंग पांगलोइद्रो ताकपिरकी होय ngasi oiriba sigumna ब्रेन न नहाकी मतेंग पांगनी ज्ञान मांगलोय मसी तारग हजरत उमर रज़ियल्लाहु अन्हु न हाय अदु ओइरबदी अइन हायनब ngamgani फुलाना अदुगी हालत करीनो हजरत अबू हुरैरा रज़ियल्लाहु अन्हु न हाय रसूल खुदा सल्लल्लाहु अलैहि वसल्लम न हायबिरम्मे फरिस्ता सिंग न मोमिन गी थवाइब पूरग मोमिन सिंग गी थवाइ सिंग मनाक्त चटली हान सीखरब थवाइ सिंग अदुगी मनाक यौब मतमद यामना हरावी अमसुंग मागी मरी मता सिंग मतांगद हंगी फुलाना अदुगी करी हालत नो फुलाना दो करम तो हुरी महागना हायगनी फरे हौजिक ngaiko कोना हंगलो ngaihaktang पोथाहनखो अदुगी मतुंगद महागना दुनिया गे पाउ तमगनी अमसुंग कनागुम अमना हाना सीखरब मियोय अमगी मतांगद हंगनी महागना हायगनी महाक्ति सीखरबनी नखोयगी ननाक्त लाक्तबरा
मसी ताबद हायरकनी दुनियादगी चटख्रग अखोगी इनाक्त लाक्त्रबदी सोइदनो महाक दोजख्त यौरमलगनी बरजख वालासिंगी मांगद अहिंगबसिंगी आमल पुथोरकनी तबरानीदा हदीस अमलागी अल्लाह की रसूल सल्लल्लाहु अलैहि वसल्लम ने हाइबिरमी तसेंगनमक नखोगी आमल सिंग आखिरत यौख्रबो नखोगी मरी मता सागै नातै सिंगी ममांगद उटकनी करिगुम नखोगी आमल सिंग अदु अफबो ओइरबदी मखोइना हराउगनी मसुंग अल्लाह द दुआ तौगनी हे अल्लाह मसी नहाकी थौजालने अदुना नहाकी न्यामत अदु महागोंद मपुंग फाहनबियु हालत असिदा महाकी पुंसीगी अरोइबो ओइहनबियु करिगुम फतब आमल मखोइगी ममांग पुथोरकलबदी मखोइना हाइगनी हे अल्लाह महाके थमोइद नेकी पीनबियु नहाकने याबिरबा अमसुंग नहाक नकननब मरम ओइहनबियु कबरन मोमिनबु चफसिनबदी ममान मचागी कोक्त नंबीबगुंबनी हजरत सैयद बिन मुसैब रहमतुल्लाह अलैहि ने हाय हजरत आयशा रज़ियल्लाहु अन्हा ने हुजूर सल्लल्लाहु अलैहि वसल्लम द हंगली हे अल्लाह के रसूल सल्लल्लाहु अलैहि वसल्लम नहांग मुनकर नकिरगी अकीब खोंजेल अमसुंग कबरन चपसिलपगी बयान तौब मतम अदुदगी हौना अइबु करिगुम पोट अमतन शांति फंगहंद्रे थमोइगी अवाब कोक्त्रे नबी अकरम सल्लल्लाहु अलैहि वसल्लम ने हाइबिरगी हे आयशा मुनकर नकिरगी खोंजेल अदु मोमिनगी नाकोंगद नुंगाइब खोंजेल अम ओइगनी मित्त सुरमा हापद मित्त नुंगाइब फाउब अदुगुमन नुंगाइगनी अमसुंग मोमिनबु कबरन चपसिनबदी मिनुंगसि चाउबी ममान तपना तपना मचागी मकोक नंबीबगुम ओइगनी काउथोकनु हे आयशा अल्लाह की मतंगद चिंगनरिबसिंगिदमक्त यामना चाउबा अमांगबनी मखोय अदु कबरद येरुम मथक्त नुंगपाक थमलग चपसिनबगुम चपसिनगनी मोमिन सीबद जमीन अमसुंग आसमान न कपई हजरत अनस रज़ियल्लाहु अन्हु ने बयान तौई रसूल खुदा सल्लल्लाहु अलैहि वसल्लम ने हाइबिरमे मियोइब खुदिंगमकी आसमान की थोंग अनी लई थोंग अमदन महाके आमल काखली अदुग थोंग अमदन महाके रिज लाकी मोमिन अम हेक सीब मतमद थोंग अनिमंग ने कपई हजरत इब्ने उमर रज़ियल्लाहु अन्हुमान हाय हुजूर सल्लल्लाहु अलैहि वसल्लम ने हाइबिरमे थांगई सिंह मोमिन अम हेक सीब मतमद महाकु दफन तौगदब कब्रस्तान अदु मसान मसागी लेतेंग तौबी मरम असिन कब्रस्तान अदुगी सरुक खुदिंगमक्न महाकु मागी मनाक्त दफन तौब पामे हजरत इब्ने अब्बास रज़ियल्लाहु अन्हु हाय मोमिन अम सीबद जमीन नुमित निफूनी फाव कपई हजरत आता खुरासानी रहमतुल्लाह अलैहि ने हाय कनागुम बंदा अमन जमीन की सरुक अमद सजदा तौवी सरुक अदुना कयामत की नुमित महाकी दमक्त साखी पीगनी अमसुंग महांगन सीब नुमित कपकनी मचासिंग माइकैदगी इस्तिगफार की कानबा हजरत अबू उमामा रज़ियल्लाहु अन्हु ने हाय अल्लाह के रसूल सल्लल्लाहु अलैहि वसल्लम ने हाइबिरमे तसेंगनमक सीरब मतुंग मोमिन सिंह अतत अखम लेतन फंगदब नेकी की थबक सिंह मनुंगदगी अमदी दिन की इल्मनी मधुब महांग संदोकलंब अफब मचा मसु थमलंब कुरान शरीफ फिरंब मस्जिद साहलंब मुसाफिर खाना सारंब पुखरी तुरेल तौरंब मसागे पुंसी मसुंग कल्लिंगैगी हालत मसागे मालदगी सदका तौरंब मधुगे सवाब सीरब मतुंग फंगने हजरत अबू हुरैरा रज़ियल्लाहु अन्हु ने हाय अल्लाह के रसूल सल्लल्लाहु अलैहि वसल्लम ने हाइबिरमे तसेंगनमक अल्लाह ताला अफब बंदा सिंगी थाक जन्नत वांगहनबिगने महागन हायरकनी हे खुदाया मसीगी थाक असि ऐन कमदौन फंगलिबनो अल्लाह ताला ने हाइबिरकनी नंगी नचा सिंग नंगी दमक्त गुना कोकपीनब हाइजरके मधुगी मरमदगी थाक असि फंगलिबनी हदीस अमद लागी कयाम नुमित मियोय खरगी नेकी चिंजाव सिंग मानगने मखोइन मधु उरगा हंगतकनी मसी ऐन कदायदगी फंगलिबनो ताकपीरकनी नंगी नचा नसु सिंग इस्तिगफार तौब मरमदगी मसी पीनबिरबनी हजरत इब्ने अब्बास रज़ियल्लाहु अन्हुमा ने हाय रसूल खुदा सल्लल्लाहु अलैहि वसल्लम ने हाइबिरमे
Maid masagi kabar de Iraq naraba migum na migi mateng darkar oi amasung ahing basingi dua ngai dun lay. Mahaki mapa mama machin manaw amasung marup mapang singi mai kaidagi mahak ngonda thung halakpa adu uraga mahak na harauzay. Karigum makoygi manungdagi kanagum amagi dua thung larbadi madubu makoy na dunia pumba amasung dunia da layriba khuding maktagi hena paame. Thangai sengna zamin da layba singi dua dagi Allah Ta'ala na kabar da layba singdo jingjaw ga manana sawapi nabi. Tasengna mag ahing basing na asiba singdo khudol tamliba khudol makoybu kokpi na ba haizba asini. Thawai loba faristana momin da salam tawi. Hazrat Anas radiyallahu anhu na hai. Hazrat Rasool Karim sallallahu alaihi wasallam na hai birame. Thawai loba faristana Allah na yabiraba bandagi manakta lakpa matamda mahangonda salam tawi. Aduga asum na hai nahake nathakta salam oisanu. Hey Allah ge marop haugallo aduga dunya gi yum asidagi thoglaklo masibu nangna thamoi gi apamba thadoklaga manghallabani amasung nangna ibadat tawraga sagat khraba jannat gi yum aduda chatlo mu'minna dunya da layba pamdaba. Hazrat Ibn Jurayj radiyallahu anhu hai Allah ge Rasul sallallahu alaihi wasallam na Hazrat Aisha radiyallahu anha da habirame mu'min siba matamda farista sing ui farista sing na mahangon da hai aina nangbu dunya da amuk halak hanba pambra amasung thawai lawganura mahangna khummi aibu awaba mafam asida thadok lamba pam libra haujikti ai leiraroi Allah gi manakta puro chatlo. Hazrat Zaid bin Aslam radiyallahu anhu hai siba matamda mu'min gi manakta farista laglaga mahak po harau paujel tahli aduga hai nangna chaliba mafam aduda chatpada kiruganu masi tabada maid adugi akiba mangki aduga masima sohai dunya amasung dunya wala dunya dagi khainabagi awaba charunu amasung jannat ki harau pau taro masi tabada mahaki apenba oizai. Dunya sid lagliba khudimak dunya sibu thadolaga atopa alam amada chatli haibadi dunya sida hongadaba punsigi ningsadu mapung fabago maut ki awaba pallalaga barzakhta chatli barzakhta awaba natraga nungaiba fangi masa masagi amal gi matung inna barzakhta halat ka yada lay dunya dagi chatkiba khudimak barzakhta mafam fangi. Miyoiba amasung jinnat singi punsi akaknaba oibagum alame dunya asigi so akaknaba punsi ni alam asigi punsi loibaga maut lakani tongan tongan na chatkhibabu maut amasung taibang palasi loina loisinbabu kayamat kawi siba amasung hingbagi matangda Allah Ta'ala na haibiri mahagna semi siba amasung hingba makhoigi manungdagi kanana hena afaba amal tawbagi yengnabagi damak Allah na nakhoigi changyang tawi kanana fataba thawak tawi kanana afaba thawak tawi amasung kanana khwaidigi hena afaba tawi nabi athoibagi chinna haidok pirame ho miyoi besing nakhoi sigani amasung siraba matungda amuk hingad hangani aduga mapugi mamangda leplagani sura mu'minun da sibagi halat punmak bayan tawruba matungda haibiri nakhoi sigani mathangda amuk kayamat numitta haugatlaga chatkani. Nungsiba Chirinausing, Nasig de Sipabatan Kangminarasi, Matangi Anisuba Tankakta, Kayamat ki tarikh kanana su khanghande. Ikang khanghodan kayamat oigani, kayamat karamba miyoy singdo oigani, asina singba khangminasi. Nungsiba Chirinausing na, video asibu mipung khudimokta share tawduna, siraba matungda kari oirugani haibadu, khanghansi. Aikhoina ngasi khangminakhriba, siraba matungda kari oirugani haibasi, nura haiba journal adu yawri. Topic asibu ibi kibana aikhoini yam ikai khum nazariba mufti Nasim Ahmad Kasmi nungsiba Chirinausing na lairik asibu leibiyo amati pabiyo Allah amasung mahaki nungsiba Rasul sallallahu alaihi wasallam gi apaambada punsi yeselena ba kanna hotnaminasi